Indian National Congress Manipur gi update ama mayamda thamjari. History da miyamna mayek lana oidaba ngangba luchingba haina iduna thamba yaraba CM Biren oire. Manipur gi luchingba amani haibada asuk lemjadaba puwarida ahanbani speaker da haibu wafam amada CM amana direct question khumba amadi taning de haiba Manipur gi itias da khwaidagi chawkhataba CM ni. March ki date 1 da Jamnagar da pangthokiba Ambani gi machanupa luhongbagi pre-wedding ceremony da Pop Queen Rihanna na saruk yaki mahaki charge oina crore hombudraga marini aduga mahak na paumi singa unabada makna phongtoklamgi madudi mahak India da lakpasi yamna nungai amasung makhata na amuk lakningbagi apamba lei haina mathangi update ta relief camp da leiriba still inau exam form fill up tawbagi paisal sel leitradi personal WhatsApp da aingonda haibirau 9233594572 ai angamba arrange tawraga noi khutta yauhunge Thangi update ta Manipur da tangdu laitaba hanjinnaba su muthatnaba amadi Manipur gi matang da PM na wangang dabagi maram sing demand tawduna sidri fawwa charai helaklibi malem gi haksang soksil lakpadagi layengnaba lokhatkre mahakpu iraisa singna saugatminasi kuki refugee singna makoina nisa chasallaga thagalakpa video ama mayamda uhanjari. What is this, huh? This is Cookie Man. Meitei. Thu. Nama mu thu. Meitei midnight mà bố đó. Cá sồn cá chợ. Bố đó. Đi chợ ba. Sak thu. Asikuma tau. Hey bro. Bố đó. Cá sồn. Về đi. Wow. Asikuma hey bro. Nó coi ha. Meitei. Sak thu. Subim. Sak thu. Ubra, nó khai tàu về bro, Hojik sanariba Santos Trophy da Manipur na goal ani amasung Delhi na goal ama chanduna Manipur gi team na mai pakre. SI Okhamang haukip na Meitei furupta onsin duna nongmai kapi haibagi khudam leite haina CM na phongdokre.